dagi hauduna lamdam asida leiriba kaithel sing shutdown tawkhibana khwaramban kaithel yauna district singi ima kaithel sing khuntak lansikrai miyam punbagi chang singthaningai oina hanthakrai ngasi ayu pung taruk rom taba matamda NSCN IM ni chingnaba singa Assam Rifles ka khuthokna krai Assam Rifles ki jawanama asopan nangkrai KCPMC Progressive na ngasi ayo pung taruk tagi Manipur pumbada kaukiba pung taramanga gi General Strike santi oina chathari COVID-19 na piba chaithengi marakta General Strike na miyam gi mahausa gi punsida chauna akaiba pikrai miyam tinba mafam dagi lapthok na leiba haibasina COVID-19 dagi ngakthok na ba khwaidigi chunaba pambai ni haina Manipur gi Governor Dr. Nasma Heptullah na phongdokrai amadi COVID-19 laksin naba lengak na lokhalakpa khongthang amada Manipur Secretariat Chief Minister Secretariat yauna lengak ki loisang singda visitor sing changmada khudak tagi athing mathamkhrai Kurumjari Times of Manipur News meng tabiri pupunongpu Elizabeth na taram nokchari hauji miyam da pau sandok na pizari COVID-19 lantheng na ba lengak na lokhalakpa khongthang gi saruk ama oina ngarang ahing nongyai degi tha sigi kun manga fawa numit manga ni chupna khwaramban kaithel yauna district singda leriba maru oiba kaithel sing shutdown tawkhibana khwaramban kaithel yauna temporary market khuntak lansirei miyam tinbagi chang aduki matik hanthare Manipur Sarkar ki Mahut Department ki Commissioner na ngarang thokhiba order amagi matung inna ngarang ahing nongyai degi hauduna tha sigi tang kun manga fawba numit manga ni chupna kaithel sing asi thingjin bagi firep lauthokhibani order adugi matung ina kaithel sing asida famliba ima sing kaithel kana khidrei kaithel sing asigi akoibada miyam chikna chaina bangamdana pulamba adu angakpa phangna hanthakhrei Amaromda atingbasi mapung fana chatna hannaba Manipur Police ki maikei degi kaithel asigi akoiba mafam singda ngak senbagi thabak chathaki loinana kaithel gi akoiba mafam singda su final sing chaithokhi hauji COVID-19 na pirakliba akiba sigi yenglaga lengak na lokhatliba khongthang asida kaithel fambi ima singna thorang asi afabani haina phongdok narakhi Khaden phambi mayam puna mona sawaliba si sandotanaba afaba makhalamani hai masina alaina singa thonaba achawa mateng oigani angang dagi ni bidai mapa infan thokpo je ngamnadre aduna sidagi henba mayam puna mangna sagot minaraga afaba khoi gi laina tina leitanaba amutang mayam changna ungta hotna mina chen haina khanje kaithen sing asi thingkibana maram orakanda hariba laina asi changaktanaba amadi miyamna hena wakal tananabagi damakta Manipur Sarkarna lokhaliba thorang asina hariba laina asi changaktanabagi achouba akhoi ngaklo amadi soidana oiragani camera person Sanjoy galoina paudam jariba Nabakuma Kagopam Times of Manipur ima kaithen Amaromda Technopol District ki Deputy Commissioner M. Ras Kumar na thokiba order amagi matung ina More Subdivision yauna district asida leiriba tongan ba kaithel sing amadi miyam punba mafam sing yauna vendor stall pumnamak ngarang ahing nongyai degi hauduna tha sigi tangkun manga fawba numit mangani athingba thamkhrai athingba sina maram oiraga ngasi ayuk More Police ki maikei degi publicity chatuna numit mangani kaithel thong hangdana ba khanghankhrai Masina maram oiraga More kaithel da leiba lalol itiki mafam yauna dukan hotel sing thonglona khrai amadi lambida mi chatpagi chang mahausaga yengnabada yamna hanthakrai Lengak na lokhalakliba Jackson Thorangi saruk ama oina Jiribam District Municipal Area dasu Jiribam Municipal Council gi Executive Officer M Sujit na thokhiba cherol amagi matung ina district adugi maruoiba Jiri ima kaithel morning market lungraizang amadi makhal khudingma ki street vendors sing ngarang ahing nongyai degi horaga tha sigi kunmanga gi ahing nongyai fawba thingzille haina lauthokrai Amaromda district asigi additional deputy commissioner and Bangkimna thokhiba cherol amagi matung ina Jiribamgi ima market Lamkhai kaithel Gulathol kaithel Lalpani kaithel Multan Singh Pradhan kaithel
Jakuradhor Kaithel, Boro Bekra Kaithel Amadi, Ate Street Vendors Sing Thasigi Kunmangagi, Ahing Nongyai Fauba, Thingzilagani Haina Lautokrai. Makhatana Municipal Amadi Gram Panchayat Singi, EO Amadi, Pradhan Singna, Athingba Siga Mari Lainana, Mathok Daba Tabak Sing, Paikat Nabasu Kangan Krai. Athingba Sina Maram Oraga, District Asida Riba Dukan, Lalol Itiki Mafam Sing, Thonglona Kibaga Luinana, Miam Tinba Mafam Sing da, Ngasi Ayuktagi Hauduna, Mahosagom Miam Puna Kidrei. Jiribam ki morning market amadi jiri ima kaithel na chingbadasu khuntak lansikrai public transport su mahusagum chena khidrei laina asana manipur da changlakpada ngakthoknaba jiribam ki foreigner check post ta hangdokhiba screening camp ta doctor singna mapalam dagi changlakpa myoi khudingmak check tobagi thabak hauji su sathari amaromda jiri police personnel singna su achat awok sing kupna senabaga loinana screening tobada mateng pangli Amaromda jirida mapalomdagi changlakpa miyoi singda April ki tang 15 fauba inner line permit issue tauba leplagani hairi maramaduna tangai fadaba thabaki natana yariba makhai jiribam fauduna chathok sasin taubidanaba authority ki maikedegi khanghalakli ngasi ayuk pung 3 lom taba matamda Bharat Lengaka Santigi Wari Sanariba Lalholom NSCN IM ni Chingnaba Singa Nifumari Suba Assam Rifles ka Khuthokna Krai Police gi fangba pau gi matung ina Khuthokna ba adu Tamenglong District ki Manung Chanba Tausem Sub Division dagi Awanglom da kilometer kunithoi rom chatlaga leiba mafam amada khulai paiba lalhoba kharaga chathok sasin tawre haiba akaknaba pau mafangbadagi Nifumari Suba Assam Rifles na operation chathaki Maduda Hana pickup jeep amada leiramba lalhoba sing aduna Assam Rifles samna nongmai kapsalaki Maduda Assam Rifles ki maikidegi su akanba mawongda khut hanki thaudo aduda Nifumari Shuba Assam Rifles ki rifleman Pankas Kumar mahaki khut amadi lengzumda nongmai maruna panbadagi sokhi khut thongna khiba mafam aduda makhatana ahenba security force na operation chathari hairi Thasigi Kuntarukta Pangthokodoriba Rajya Sabha Mikhalda BJP Manipur Pradesh ki mirep ama oina chongthorakliba Ningthau Lesemba Sana Zawbagi Khongthang asi Kangleipa asigi puwaribu mami samhannabani haina yaningdaba utuna aina tingkhraba lalholob KCP MC Progressive na kokhiba pung 15 gi general strike santi oina chathari ngasi ayu pung 3 gi chathakiba general strike asina maram oiduna lamdam asigi miyam gi mahusa gi punsida chauna akaiba pikhi General strike manungda lambida gari chenba ki chang yamna hanthaki dukan sing thong hangna khide inter district chenba gari sing chana khide bank yauna all pump sing su thong lon khi general strike asida pamdaba thongdok thoktanaba Manipur police na su akanba section thorang lokhatli hauji fawada pamdaba thongdok sing thokpagi pawdi leitri Miyam tinba mafam dagi lapthokna leiba haibasina COVID-19 dagi ngakthokna ba khwaidagi chunaba pambaini haina Manipur gi governor Dr. Nasmai Haptullah na phongdokrai amaromda Manipur gi governor na tautharakpa yathangi matung inna lamdam masida shopping mall restaurant conference hall drama theater cinema hall tourist spot sing yauna dharma gi oiba akaknaba numit singda tawdaba yadraba thoram singda mi kunthra dagi hena punbada athingba thamkhrai Amoromda luhongbagi thoram sing yaithokpaga natraga tangai fadana thoram aduda miyoi kunthra dagi hena undana basu khanghalakli athingba asi ngasi Manipur lengaki special secretary home H Gyan Prakrasna thokhiba cherol amana khanghalakibani athingba asi hauji oriba COVID-19 ki laichet asidagi ngakthoknaba amadi laichet asibu laksinaba tangai fadana lokhalakpa khongthang amani haina cherol aduna makhatari Leba asida oriba COVID-19 laichet asigi yenglaga Manipur legakna lokhalakpa 16 thaurangi saruk ama oina Manipur Secretariat South amasung North Block Chief Minister Secretariat amadi state asida leiriba lengaki loisang singda visitor sing changbada khudaktagi athingba thamkhrai athingba thambagi warep asi Chief Secretary na luchingduna Administrative Secretary samadi Department singi head sing Yauna pangthokhiba mifam amana laukhibani haina Manipur lengaki Principal Secretary General Administration Department P Baifaina thokhiba cherol amana khanghalakli
ꯑꯊꯤꯡꯕ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯍꯨꯀꯨꯝ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯅꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯂꯥꯛꯄ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯀꯣꯟꯁꯤꯜꯂꯣꯏ ꯃꯈꯥ ꯇꯥꯅ ꯀꯣꯚꯤꯗ-19 ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Manipuri University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjingbatomtv Imphal West ki admission hauzare course singdi BSc Agriculture BSc Horticulture amadi Bachelor of Business Administration BBNE form thaba April ki date 1 dagi haujaragani akupa marol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawbiyo Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kunthramanga hena Notice India ahan hearing aid clinic mo ne lereklaba Nauka gi info center ma hangjare TV ama phone gi konjel loinana nil khongum fum na ta ngam da gi awaba mayok na di bina al kuding mag wabi rogano Nauka Hearing Aid Clinic nga simak leng sin direktuna completely invisible water resistant ama di rechargeable oraba digital hearing aid hapiu ta ngam gi pangalwana badom gi khang chana ba single power se tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6009545159 Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800102759 or 8794613154 or visit our office at Nagamapal Rims Road near Nityananda Mandir. ब्रेक की मतुंगदा तराम नौचरी मखाताबा पाउ पिजरी कोरोना वायरस लाइनादगी ngakthoknaba amadi seksin thorang lokhatnaba pandamda Manipur Pradesh Youth Congress na ngarang miyamda face mask sing yanthokrai Youth Congress ki President Mahananda Nunglepamna Luchingba team amana Uripok Chairap Court manakta auto parking da mafam aduda leiramba miyoi kayada corona virus ki matangda wakhal tahanbaga loinana face mask amadi pamphlet sing yanthokhi चुराचांदपुर डिस्ट्रिक्ट पुलिस की एसपी अमृता सिन्हा की मित्येंग मखादा ट्रैफिक कंट्रोल पुलिस चुराचांदपुर अमदी डिस्ट्रिक्ट पुलिस की अपुनबा कांगबु अमना फागलखिबा मपालमदा साबा कैनबो बाइक कुनिपान लोम कस्टम प्रिवेंटिव फोर्स इम्फाल डिविजन दा मखाताबा थबक सिंह लौखतनबा खुसिनख्रै डिस्ट्रिक्ट असिदा क्राइम थोकपा थिंगनबा अमदी कैनबो बाइक सिंह असि चेनबा पामदबा थोकदोकसिंग थिंगनबगी खोंथांग अमा ओइना चुराचांदपुर ट्रैफिक कंट्रोल पुलिस यूनिट ना चाही असिगी जनवरी थादगी चथरखिबा ड्राइव द कैनवो वाइट सिंह असि फागलकपने पुलिस की फंगबा पाव की मतुंग इना हारिबा कैनवो वाइट सिंह असि कस्टम ड्यूटी की चार्ज पीदना म्यांमार रोमदगी आइन काइना नारोलदा पुसलकली मरम अदुना इंडिया रोमदा यौरकपा मतमदा गाड़ी सिंह असि रजिस्ट्रेशन तौबा याद्री डिस्ट्रिक्ट असिदा रजिस्ट्रेशन याउदबा मसिंग यामलबा कैनवो वाइट सिंह सिजनरकपा असना करिगुंबा लंबी की खुदोंग थीबा थौदोक अमदी क्राइम थोकपा मतमदा डिस्ट्रिक्ट असिगी लॉ एंड ऑर्डर अमदी सिक्योरिटी दा अचौबा सिंगनबा अमा अदुमक ओइरी थासिगी तरा मंगा अमदी तरा तरुकी लोनावदा कामजोंग डिस्ट्रिक्ट की चसाता थोखिबा लाइबक थीबा थौदोकता अवाना ताराबा चसाता इन्फॉर्मेशन सेंटर फॉर हिल एरियाज मणिपुर इचमना हकथेंगना चत्तुना येंसिनबगा लोइनना सेल यावना चाना थंगनबा पोलम सिंग मतेंग पांख्रै चतखिबा खोंगचत अदुगा मरी लेनना इचमगी हानगी प्रेसिडेंट एन राजेंद्रो अतोपमिंग बोइना फोंदोखिबदा हंदा खुल असिदा थोकलिबा थौदो असि यामना नुंगाइतबा थौदोक अमनी ngaiha ki nungai na daba maram kharadagi oirakliba fibam asi matungda amuk hanna thokdaba oisanu aikhoina laman khumnabagi wakhalon adu thadok minaduna amato oina nusi chanana hingminana bohona si haki ꯑꯩꯈꯣꯏꯒꯤ ꯁꯛꯀꯤ ꯑꯋꯥꯕ
ꯑꯗꯨꯒ ꯁꯣꯝꯗ ꯊꯪꯅꯔꯤꯕ ꯈꯨꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯣꯏ ꯀꯤꯅ ꯍꯪꯒꯣꯏꯕꯗꯒꯤ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯉꯝꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯔꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯀꯩꯁꯦ ꯁꯥꯒꯠꯂꯦꯔꯒ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗ ꯁ꯭ꯀꯨꯜꯁꯤꯃ ꯇꯨꯝꯅ ꯆꯥꯈ꯭ꯔꯕꯅꯤꯅ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯍꯦꯛ ꯍꯟꯕꯒ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯦꯝꯕꯔꯁꯤꯡ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯨꯀꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤꯃꯗꯤ ꯏꯇꯣꯡ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯕ ꯎꯅꯔꯀꯥꯟꯗ ꯂꯩꯔꯤꯕ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯀꯥꯟꯗ ꯁ꯭ꯀꯨꯜꯁꯤ ꯃꯔꯝꯗꯤ ꯁꯥꯇ꯭ꯔ 350 ꯇꯝꯕꯅꯤꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯀꯔꯤꯒꯤ ꯂꯣꯏꯅ ꯆꯥꯈ꯭ꯔꯕ ꯌꯨꯅꯤꯐꯣꯔꯝꯒꯤ ꯃꯌꯥꯝꯗꯣ ꯍꯣꯔꯦꯟ ꯂꯤꯁ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯣ ꯃꯗꯨ ꯍꯟꯕꯒ ꯑꯩꯈꯣꯏ ꯃꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯀꯨꯜꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯃꯗꯨꯃ ꯗꯥꯏꯇꯗꯨ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯧꯖꯒꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯊꯥ ꯑꯁꯤꯒꯤ 13ꯇ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯁꯥꯠ ꯑꯃꯗꯤ ꯁꯝꯄꯨꯏ ꯈꯨꯜꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯆꯥꯁꯥꯠ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯣꯛꯂꯕ ꯁꯝꯄꯨꯏ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯏꯝꯐꯥꯜꯗꯒꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯏꯃꯥ ꯂꯨꯞ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯊꯧꯃꯤ ꯍꯨꯝꯐꯨꯔꯣꯝꯅ ꯄꯨꯟꯅ ꯆꯠꯈꯤꯕ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡ ꯇꯥꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯎꯅꯈꯤ ꯃꯗꯨꯗ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯃꯤꯇꯤꯅ ꯈꯨꯜ ꯑꯅꯤ ꯑꯁꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯥꯁꯥꯠ ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯇꯦꯡꯁꯤꯡ ꯐꯪꯍꯟꯅꯕ ꯂꯨꯞ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯐꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯥꯔ ꯑꯃ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯔꯤ ꯇꯧꯔ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯄꯣꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯂꯥꯛꯆꯔꯤꯕ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯄꯤꯕꯤꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯕ ꯃꯗꯨꯒꯤ ꯁꯤꯌꯥꯔꯤꯡꯁꯨ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯣꯛꯄ ꯄꯟꯕ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯂꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩ ꯑꯗꯨꯅ ꯑꯦꯅꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯊꯪ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎꯖꯦꯜꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕꯗ ꯁꯤꯌꯥꯔꯤꯡ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ This is not intentional but accidental ni haina moi busu haibani aduna moi su accept tauri aduga hojik ADGP na luchillaga DC Kamjong gi DC SP director DIG moi mayam yausillaga ikhoi hojik kuki tangkhul maraksida peace committee form tauraga waration purok nangai masidi Manipur sinna gi wathok natabida ikhoi local gi oina masidi waration purokrasi masida aikoina waration hekta purakpa matamda mi mayam corner da kaino da leriba mayam si adum subside tawgani haibagi damakta aikoi kanna hojik si hotnari Kamjong district manung chanba chasat amadi sampui khul ani gi marakta thokhiba laibak thiba thodokta maina tumna chakraba chasat khulgi hojik oiriba fibam asine aina hojik lejariba si chasat khulgi maina chakraba mafam singi compensation piba amadi khunja singi awaba tarba kaya sigi mateng oinaba laingakna thabak paikakani haibagi thajaba pikhiba asi karam kanda thabak to onthok pirakadage haibagi wakhalda khawrang na ngaiduna leiri hiramsigi matangda praja sing asina laingakki ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯄꯤꯔꯛꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯋꯥꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯁꯟꯖꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯍꯦꯝꯆꯟꯗ꯭ꯔ ꯁꯒꯣꯜꯁꯦꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯆꯁꯥꯠ ꯚꯤꯂꯦꯖ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯁꯩꯁꯛꯄꯤ ꯇꯈꯦꯜꯂꯝꯕꯝ ꯃꯟꯗꯥꯀꯤꯅꯤ ꯗꯦꯕꯤꯗ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯑꯣꯐ ꯃꯣꯏꯔꯥꯡ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ 322Dꯅ ꯊꯥ ꯑꯁꯤꯒꯤ 13ꯇ ꯅꯣꯕꯦꯜ ꯂꯦꯗꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯅꯥ ꯄꯤꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯈꯤꯒꯅꯤ ꯍꯥꯏꯅ ꯃꯟꯗꯥꯀꯤꯅꯤꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Bishnupur District ki manung chanba Ningthaukhong Ward number 6 ta leiba Saisakpi asigi mayumda ngasi pangthokhiba paugi mifam amada Saisakpi asina makha taraduna Helen Killer na miyoiba khunai gi yaifanaba kathokhiba adugumna mid udarbi amadi mid ani sidi miyoi amada pibada kanararoi maram aduna mathau taraba sing punsi kanaba hakchangi organ singdi kathoknaba firep sulore Isay na mibu pothahanba ngamlabasu punsi kanba ngamdabana hauzikki oinadi migi punsi kanaba I pibagi firep laure amadi makhata nasu pikhigani haki amaromda Lions Club of Moirang Lions Club International District 322 Dina mahakpu Novel Lady of Manipur mingthol piduna pukning thogat pibagi damak Lions Club pu thagat pa phongdokhi Panbayabadi Saisakpi Mandakini ZTV Saregama reality show lisingni taranipanda top 10 gi manung chanba ngamkhiba asi tharaga award kuntra hena mamangda fangkhrai Manipuri film industry da chahi kunmanga hena miyamgi thabak tawraktuna film chamnga henbagi isai sakhrabi Saisakpi amasuni Lions Club Moirang na pibiriba yamna chauraba honor sina ai wanda thona ama pire Haibadi sigi thona sina aigi lambi ohelakanda makha taba aigi tawge haina khanjaba thabak thoram sing aduga ai leptana blood donors oigani myamgi thawai kan kigani aduga sina taba atopa thabak thoram kaya ama aigi music career dasu anauba aigi lambi ma semjage habase aigi chapchaba firep oina leijabadun Kumja lisingamaga chamapan ga tara taretagi lisingamaga chamapan ga tara mapan fawba soknakiba Anglo Kuki Warda Southern Sector gi oina commander okiba pu lukholun atopaming pakang haukip ki mitam ngarang sasat ki ningthau pu thangza haukip na maikhum hangkhrai Churachandpur District ki Hanglab headquarter da pangthokiba maikhum hangbagi thoram aduga mari leinana Kuki Research Forum gi mihud Dr. Lamtin Thang haukipna luchingba sigi Kuki Furup ki damak tauramba adubu ikai khumnaba utpa oina mitam asi sabani Luchingba sigi mitam hangba numit asi puwarida adumak lehauragani Amoromda Kuki Furup ki manungda lairiba sajai kaya amata oina punsinduna aikhoi gi lam kanjaduna nushi chanana leinabagi damak pu lukholunna luchingduna Kuki taba mafam singda mifam kaya pangthoklami haiki Akhoigi organizing committee behalf natragana Kuki Research Forum gi maikaidagi thamjaning badi adugi matamduda 1917 1919 faubada adugi matamda akhoi chinnau akhoigi Kuki community manungda jat bijat natragana sagai mayam kaya leiramba taragasu moi se mayam se yanaraga tillaga wari saraga meeting tawraga hoji lahan ngai mak maina chakhiba chasat khundasu meeting tawrami lonpi haibasu meeting tawrami henglep headquarter mak si mafam mak tasu meeting tawrami sagai kaya da pullaga meeting tawraga masi je akhoi minai oiba yade british singi minai oiba yade akhoi sum nongai na hingzaraga akhoi ju ningthau amani kanagumbagi ningthau makhada thabak suba yaroi pot puba yaroi haidana british singse prithvi da khwai phaubuda country ama oiba British singse chahi ahum chupna 1917 to 1919 je moi kano lan sokna hambani Malemgi mafam kayada COVID-19 ki light chatna mipainaba pokrabasu India tour tawriba youngest biker ama oriba Guinness World Record GWR chalhana bahona bada awawa kaya mayok narabasu India tour asi makhatana chakhigani haina Puducherry Yanam district ki Ball Street tagi Refnath Saina ngasi Manipur Press Club ta pangthokiba paugi mifam amada phongdokrai Paugi mifam aduda masagi chahi taramapan suraba Refnath Saina makhataraduna chahi asigi February gi tang taradagi India tour asi horakhibani leiba asigi miyam ki khudong chananaba Bharat lengakna haudokliba Swachha Bharat Fit India Beti Bachao Beti Padhao haiba scheme sing asigi matangda awareness piduna state nipan Andhra Pradesh Odisha West Bengal Sikkim Assam Meghalaya Mizoram amadi Tripura na chingba mafam singda chatlurei makha tarakpo oina Manipur state asi explore taunabagi damak mafam masida thunglakibani lamdam asigi amadi atopa state government singna ayaba pibiduna tour asigi manung channa Manipur yauna
lakpa fanghanbiba asigidamak thagatpa phongdokhi. So they used to provide some rooms for me when I was facing a problem. Every state government helped for me, even Manipur state. I'm so happy for each and every government, and thank you so much, Manipur state and remaining girl state Meghalaya, Tripura, and each other. Thank you so much. I wish because of your support till now I reached to Manipur. Thank you so much for that. Paugi marathana atemba break amatanga lawzari. Admission open. The Knowledge Homeboarding cum Coaching Center. Foundation course for class 9 and 10 will start from 18 April 2020, and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact The Knowledge Homeboarding cum Coaching Center, Hata New Chekon Road. Chahi khudingi position holder lepa leitana puthokliba marks time classes ki admission hojare. Lakliba April ki tang taruk taki class hojaragani. Batch samada mahiroi tara mangadagi hena logjaroi. Akak nabasit kaktani. The teachers are really helpful and are out here to help you in the best way they can. They're not egoistic and are really helpful. For exam preparation, I recommend Markson, who is one of the best coaching centers in. We inculcate friendly learning environment, and all the teachers here are also perfect. I recommend all my friends to come and join us. Let's create toppers. Break matung da taram nong chari makhata ba pau pizari. Kosem na lauduna kumja lising ni tara mapanda pangthokiba class 12 commerce stream gi examination da makok takhiba hauze na blood cancer naduna janimsa laikat naduna leiriba gurumayum Roberto gi anaba laing nabagi damak miyam na mateng pangna leptri. Ngasisu pau tengbang lup koba WhatsApp group amana group adugi members singna angamba sel khaigat naduna Roberto gi laing bada mateng pangnabagi damak senfam kusinakrai. Mateng pangba duga mari lainana group asigi admin K Omex na mamang thaktasu group asina lamdam asigi tola taraba kaya gi mateng pangkhrai. Manaba khunai ama sem nabagi pandamda thangzilakli ba khongthang asi makhatana adumak chathakigani haiki. Tungan ba question ba relate laira tola taraba na sing koi hatana mating pana bu na zagi gani loinana Manipuri leibini ba tungan ba NGO sangstan sing bai kuding mong nasu Robert ogi damak tangam mating pangbiyu amasung mana tuna pagalak tuna magi tunggi asa sa orang thamjari ba sa si phangmada miyam nasu mating pangbiyu heduna ge WhatsApp group ipaw amasung ipaw demon ki mechanism sing Malemda lairiba miyam gi marakta mahusa lairembina pirakpa chaithengna leibak masel gi marakta nushina handana ba thokliba kaya asibo kokhanabagi damakta Universal Friendship Organization Chingnungkho headquarter na miyamda pausel kaya pirakli headquarter asina thadorakpa cherol amana makhata na leiba amaga ki marakta sokna riba lal kaya si kokhanabagi damak stop deforestation, stop gun culture, stop the manufacturing of all autonomous engine haiba pausel su pirakli. Apunba Manipur matam isay amiki legal advisor oiriba Hanthem Bimol senior advocate na Manipur High Court ki additional judge oirakpa amade amiki lifetime member oiriba Pukhrambam Bilasna Jawaharlal Nehru Manipur Dance Academy ki director in charge oina khalakpada amiki maikedagi harawa phongdokpaga loinana matam sangna miyam ki seba tauba ngamba oishanu haina amikna thadorakpa cherol amana phongdorakli. Coronavirus laichatna maram oiduna malemgi tongan ba leibak singda ngase ayu fawada siankhiba apunba missing lising taramatoiga chahumga marifutara mapan yaukhibaga loinana confirm case lak ani lising humfutara mangaga chamriga kunthra mari sukhrei aduga COVID-19 na nabadagi fagalakhiba migi masingna lising Marifu Nipan ga chaniga yankhai taruk oikhi India gi oina hausi fawbada miyoi manga sihan khibaga loinana confirm case na chaniga humfudra mathoi oiri aduga fagalakhiba masingna kunhumdoi sukhrei ngasi ayu phongkhiba pauche singda kari maruba pau yakhibage habadu mayam puna mieng tamnasi.
lamjingba times punsi kanba haibasina khwaidagi maruni miyamna public curfew sawatpiu chief minister ima kaithel ahum March 15 fauba thingjinkrai moreda Myanmar dagi naronda chana thaknaba polam sing pusilakpa athingba thamkrai kokomina awaba taraba chasati khunja singda mateng pangkhrai chasata leiba police station soli mapangal kalhanbiu khunja sing Sangai Express mateng pangnaduna aikhoina punna COVID-19 thengnaminasi Chief Minister maru ba kaithel pumnamak numit mangani thingjinkrai baruni amasung cherauching kaba thingjinkrai poknafam India gi confirm case masing chaniga kuntra tarukta khanghen hengatkrai COVID-19 ngakthoknaba aikhoi masel amaga wakhal taminaduna section leminasi Chief Minister health ki equipment da awat palerabasu lanai oina leizaraga thorang tauri official Coronavirus mayok nanaba government amasung non-government singna paikhatliba thabak sing government na March 15 fauba khwaramban kaithel ahum thingjinkrai Naharol gi thaudang March 12 da Bharat sinba thungna kauriba public curfew mai pakhansi Bharat ki wangmada leiriba Manipuri macha singi mateng sarkar na pangani details sing pisinbirau Chief Minister Nirbhaya gang rape ta chenaba mari Tihar jail manungda fasi tawduna hatkrai border thingzin khibadagi more gi miyam kok ta khut hapnare commando personnel mari gi mathakta CBI na charge sheet thangalakrai Huyan Lanpau Khwairamban ima kaithel yauna maruoiba kaithel sing March 15 fauba thingjinkrai Khwairamban pauna kaithel gi mafam kayada amot papaiduna leiramba thengnabada Chief Minister saukrai employee sing pali nai na thabak kahanaba khanghankrai miyamna yumgi mapanda thoktanaba governor na appeal tawrakli Nirbhaya case convict mari thauri yanduna sibagi chairak pikrai sana leiba COVID-19 Manipur yauna leibak pumba irang langle Manipur gi kaithel ayamba March 15 fauba thinglagani employee tangkhai amamam office kahanaba khanghankrai nongmada changdaba yadraba polam sing awat paleheloi Chief Minister Manipur Bhavan COVID ki section thorang lokhatre Ichil Express temporary market amasung ima kaithel ahum numit mangani thingjinkrai lanthumdi sidri makhai lepsinba yai khwaidigi maru oibadi miyoibagi thawai kanbani Chief Minister Nirbhaya bu gang rape chathaduna hatpada chenaba miyoi mari Tihar jail da thori yanduna hatkrai chahi khudingi March kunbu Nirbhaya nai divas haina ningsinglagani asa iraiba hauziki di lanthum summit londagi di miyoibagi punsi kanbana hena maru oi Chief Minister Nirbhaya gang rape ta chenaba miyoi mari fasi tawduna hatkrai Asibag chang imung manung da sinakrai corona ngakthoknaba thorang khara kanna paikhatpiu o ibobi Loisilakpada maru bapa amuka na pizari Ngarang ahingdagi hauduna lamdam asida leiriba kaithel sing shutdown tawkhibana Khwairamban kaithel yauna district singi ima kaithel sing khuntak lansikrai miyam punbagi chang singthaningai oina hanthakrai Ngasi ayu pung tarukrom taba matamda NSCN IM ni chingnaba singa Assam Rifles ka khuthokna krai Assam Rifles ki jawanama asopan nang krai KCPMC Progressive na ngasi ayo pung taruk tagi Manipur pumbada kaukhiba pung 15 gi General Strike santi oina chathari COVID-19 na piba chaithengi marakta General Strike na miyam gi mahausa gi punsida chauna akaiba pikrai miyam tinba mafam dagi lapthok na leiba haibasina COVID-19 dagi ngakthok na ba khwaidigi chunaba pambai ni haina Manipur gi Governor Dr. Nasma Heptullah na phongdokrai Amadi COVID-19 laksanaba lengak na lokhalakpa khongthang amada Manipur Secretariat Chief Minister Secretariat yauna lengak ki loisang singda visitor sing changmada khudak tagi athing mathamkrai Hauziki onadi TOMTV na pizaba Manipuri Pauloizare mieng tabiriba singbo amuka na khurumzari